Maitegi lining amadi Maitai Singi Hanadagi Lazarak Chatnabi Singbu Christian lining Miam Tinba function Singda Pastor Oiba Takelamba Ramananda Koba Mioi Amana Hantanangangba Karim Nabana Chingba Kaya Chatabagi video viral Oiraktuna Ajoba Watok Ama Oirakpagaloina Maitegi Youth Singi Loop Amasu Oiriba Arambai Tengolgi Thomi Singna Ngasi Ayuk Ramanandagi Mayumda Thumsinkre Adumaku Ramananda di Lot Kibana Layram Kidre Hairi Pawasina hai Arambai Tengolgi masing yamlaba thomi singaduna Ramanandagi mayumda chatuna mahakpu thidringai mangoinana sana konungda iputhau pakhangbagi makhongda Arambai Tengolgi youth sing amata oina wasak minaki Takhelambam Ramananda nang asi matam piri karigumba nangna ngak haigatlaga lairabadi uba mafamda thengnaba mafamda hatkani hingna fumgani haina punna wasak minaki hairi Ramanda Mara lebih nak terus di luar aja. Mara lebih nak terus di luar aja. Mara lebih nak terus. Tengah apa pun tu pumsel lagi maya. Tengah apa pumsel lagi. Jam tunen lale hari tu. Saya tolong. Nanti di ni. Ma apa tengah orang ni. Aduh kan ni. Mesti sana ni hingga hari tu. Aman ikai pulau macam ni. So, imam itu punya tinggal iman wahai lah. Ma Kristian lu, dia asyik Kristian lu apa? Ma ramai tak kelabam tapi maming tetap lah.